Awang nongpok lamdam da ikoi manipur asisu analayeng gi lamda hojik mangjin thana chengkhalakliba state amani haiduna state asi khaktagida natana manipur gi wangmadege anaba phawba state asigi hospital singda layeng nabagi wafam leiringe marak sidoja ikoi gi private hospital singda anaba layeng bahana anaba layeng lamba specialist doctor sing lakna khidre lak tabana maram moraga ikoi awabu phiba mayok nabagi pawong khating yaureza wafam asigi mari lena mamangde ikoi gi rems da thodok thokiba balance kya ama thokiba na maram moraga medical superintendent na supungdo kiba wafam da ikoi gi government hospital sing da duty tawba hitar employees sing se private ki hospital sing da practice tawba yaroi haibagi wafam su leina khrabani asigumba kaino se haidi kaigumba puramba daraga su evidence ka puthokpiro haiba wafam kya am su mangda leina khrabani aduga hojik orakliba phibam je do zakara maini ye da dunia khoi se kanone khoi pangai da hygiene ba de toxin kari kuma thaba ma kana angang ba sakpada waro ko kari kuma ma to ma tam da khoi seng na ma ki sa ta na ma ki oibam to mayam tu satta ba ngang ki ngasai ki face saving hai ba tare ngang ki ngamna ba hai ba tare sigum ba daga khoi oiba posak ki ama khoi uini da ja ko ta seng na private hospital sing da government ki oiba specialist doctor sing lakhi dire ga ise masi yamna kanuni ngasai na si hai ki bodo director masamung na ngasai ki rims ki government ki doctor amata private hospital da thagak to bolai te praman puthoro obo hairamni asi di matom da praman to kan puthoro podagi awa tare na haimo hainari ne ba private si da sai ki specialized doctor mayam ta already employed ko in the government kan hospitals da lai badu sai ki si saluragadi kari khudong thiba ya rakti ne ba sai da private hospital sing leidena lingkhat piriba sing asina su khar su khanbi ga dabani da all the time tumin na government gi akano doctor mayam sin nek de honari sin kari ki no habani da sai ki aina kari ma private hospital is kari no habani da magi concern matam gi khana nei na ba magi conference da gi magi laina tina gi maram da doctor gi machen gi sai gi intellectual na tra academic no mayam to discourse mayam pangthok pude kai di lowi ko the exchange of thoughts and views and ko scientific kana mayam ko process mayam henkat na bidam ta but lairi ba in private hospital na lingkat ki hair di aina leta kana tori ba hangli ba department particularly laidana mikki oiro nakong gi na tong gi operation surgery gi lairo adu gi particular aina ngamjaba capacity gi lebenda magi specialized thamda na hang si kari gi no all the time ba to government ke no di long no honari sin kari gi no habani da manipur doctor thok phangdaba mayam doctor lin na su haibi yaw kre lising mari mangai mathak ta laisale yare mayam sin da train tawra pukhat pa anok wakhalun pukhala kanda hai ba government gi rule akoi sarkar gi thabak tawra doctor sing na private puba yade hai ba sing mayam sing adu hurala na tawdabi da sai gi adum kano tawna ba songi lejeri ba doctor pass out tori ba mayam sing adu train tawra khola kanda I sab tana well equipped way ko then now I am going to just establish this one to just meet with the demands of the people in terms of hoyi health sector da leiri mayam sing ase amasi tawra gi ga na khan bi capacity yoduna hangbi ba kari gi no haibina sing ba leidana aduna sigum issues mayam ma thokla iba aduna hospital gi potagi asagi lanai gi wina mu yeng ko matam da to yum da su ta yeng bagi kanoma laina ba khona mayam sina hospital gi practices mayam sing asida hoi walak pa asagi half hearted oirak pa choktharak pa mayam sing asi tholok padagi madugi negative reasons mayam lak padagi ko thimeri bane go aduna amasi yengjen ba sangi regulation ama sangi high raga di phasan tawdoni director na one side of raga di sing mayam sing yengjel ga mari na thabak sing sa lokhat pa pai ko hoji khuda ki ai gi magi yeng na batu na ta bi for the sake of the physiology ko tungda la ka de miron kya yeng birakanda akoina yam seng na koi thabak tawni miyam na su adagi matik doctor se next to god ni hainari bani ko aduna koi yam pon respect piraga thabak taw sangi then doctor sing na su masai ki ai gi sinphang gi leidana anani kaya hai tare koi gi yam chicken na kana koi thabak tawm thoi sanga semgi wakhanda mioi bagi hakchang se koi leidana mai uba phataba lei maram aduna hirang khudi mukta phaminabam sangi se thamakanda hojiki port se yan maru poni private hospital sing chu phasa leibiu adu niyom sumna leibiu government hospital sing chu leibiu marakta yadaba rune regulations doctor mayam gi oiba exchange of thoughts and views matam cha na kan tawbiu ko adu gi hata nakala ma da purna kala ma da sen hai tamdana kano koi
ꯋꯦꯜ ꯀ ꯁꯦꯟ ꯊꯨꯝ ꯇꯥꯟꯕ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯄꯁꯦ ꯃꯁꯤꯇꯪ ꯀꯜꯂꯒ ꯈꯔ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯥꯟ ꯁꯥꯔꯚꯤꯁꯦꯁ ꯈꯔ ꯇꯧꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯕꯦꯁꯤꯁꯇꯒ ꯇꯧꯁꯤ ꯍꯥꯏꯕ ꯀꯩꯅꯣ ꯊꯝꯒꯦꯀꯣ ꯀꯩꯅꯣ